ꯈꯛꯇꯪ ꯊꯥꯔꯛꯖꯥꯕꯅꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯅꯤ ꯊꯥꯔꯗꯤ ꯁꯛꯁꯦꯁ ꯄꯥꯝꯕꯤꯅꯤꯅ ꯌꯥꯏꯒ ꯃꯤ ꯂꯥꯛꯀꯅꯤ ꯂꯤꯃꯥ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯅ ꯆꯪꯕꯤꯔꯛꯄꯩ ꯃꯤ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯁꯔꯃꯥꯗꯣ ꯊꯥꯔꯦꯕꯅꯦ ꯃꯥ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯅ ꯑꯩ ꯊꯥꯔꯛꯏꯅꯦꯕ ꯆꯥꯛ ꯊꯣꯡꯉꯕ ꯅꯤꯂꯤꯃꯥ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯅꯪ ꯄꯥꯏꯈꯠꯇꯦ कोरूगरे बकरे हैं नसीबा क्या बोल रही हो लाइक तो लाइक नीलिमा चाक थोंगबो नंग नमा फोन तबदो आई थबक कन्ना तौरी खंबा ngसाय ना जो लाइक दन कोसे धन्यवाद आई इसै तारी दुदी आई असै तौरई दुदी होय पा नंग तौरपदो आई कन्ना लाई पूजा तौबेबो खो जुमदने दुरानीदा अदो अꯩꯅ ꯑꯃꯨꯛ ꯇꯧꯗꯅ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯅꯤꯂꯤ ꯍꯥꯏ ꯗꯁꯅꯥ ꯅꯤꯂꯤ ꯍꯥꯏ ꯑꯩꯅ ꯇꯧꯈ꯭ꯔꯦ ꯂꯤꯒꯦꯟ ꯑꯦꯝ ꯑꯦꯜ ꯍꯥꯏ ꯍꯦꯜꯂꯣ लाइक भी करो थोइबने कब थोंगी चेदी ꯑꯩ ꯁꯟꯗꯥꯏ ꯆꯥꯁꯟꯈ꯭ꯔꯦ ꯆꯥꯔꯔꯣꯏ ꯑꯩꯈꯣꯏ ꯏꯅꯦꯝꯕꯨꯒꯤ ꯊꯣꯡꯅ ꯆꯥꯗꯣꯏ ꯇꯧꯔꯤ ꯃꯣꯏ ꯍꯦꯜꯂꯣ ꯁꯅꯥ ꯅꯤꯂꯤꯃꯥ ꯑꯩꯈꯣꯏ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯂꯩ ꯅꯪ ꯍꯥꯞꯄꯤꯔꯛꯀꯦ ꯈꯪꯉꯕ꯭ꯔꯥ ꯃꯦꯁꯦꯖ ꯊꯥꯔꯒ ꯃꯦꯁꯦꯖ ꯀꯛꯄꯤꯒꯅꯨꯀꯣ ꯅꯣꯏ ꯁꯔꯃꯥ ꯁꯤꯁꯇꯔ ꯅꯪ ꯁꯥꯎꯅꯤꯡꯉꯝꯒꯅꯤꯕꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯃꯥ ꯊꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯑꯩꯅ ꯊꯥꯖꯤꯜꯂꯛꯑꯕꯅꯤꯅ ꯁꯔꯃꯥ ꯁꯤꯁꯇꯔ ꯅꯪ ꯅꯤꯂꯤꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕꯤꯌꯨꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯈꯪꯕ꯭ꯔꯥ ꯗꯥ ꯅꯤꯂꯤꯃꯥꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ ꯏꯆꯦ ꯃꯥꯒꯤꯅꯦ ꯆꯦꯅꯦꯜ 1K ꯄꯨꯔꯥ ꯍꯦꯜꯂꯒꯅꯦ ꯈꯪꯕ꯭ꯔꯥ ꯐꯣꯟ ꯂꯥꯛꯏꯅꯦ 1K ꯄꯨꯔꯥ ꯍꯦꯜꯂꯒꯅꯦ ꯌꯨꯇꯨꯕꯅ ꯀꯛꯈ꯭ꯔꯤꯕ ꯈꯪꯕ꯭ꯔꯥ ꯃꯦꯁꯦꯖꯁꯦ ꯑꯃ ꯀꯅꯥꯅ ꯃꯦꯁꯦꯖꯁꯦ ꯀꯛꯏꯁꯦ ꯃꯦꯁꯦꯖ ꯊꯥꯔꯒ ꯃꯦꯁꯦꯖ ꯊꯥꯔ ꯀꯛꯏꯁꯦ ꯀꯔꯝꯕ ꯈꯨꯏꯊꯨꯅꯣꯕ ꯃꯗꯨꯅꯤ ꯏꯆꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯍꯣꯏ ꯑꯩ ꯂꯥꯏꯚ ꯊꯥꯔ ꯇꯧꯔꯛꯀꯦ ꯈꯪꯉꯕ꯭ꯔꯥ ꯁꯃꯖꯕ ꯃꯀꯣꯛ ꯐꯠꯇꯕ ꯑꯃ ꯂꯥꯛꯏ ꯀꯅꯥꯅꯣꯕ ꯃꯦꯁꯦꯖ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯃꯦꯟ ꯇꯧꯔ ꯃꯦꯁꯦꯖ ꯀꯛꯏꯁꯦ ꯀꯔꯝꯕ ꯃꯤꯊꯨꯅꯣꯕ ꯑꯩꯗꯤ ꯀꯛꯆꯗꯦꯀꯣ ꯍꯣꯏ ꯑꯗꯨꯅꯤ ꯀꯅꯥꯅꯣ ꯈꯪꯗꯦꯅꯦ ꯀꯔꯤ ꯒ꯭ꯔꯨꯞꯅꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯅꯤ ꯂꯤꯃꯥ ꯋꯥꯜꯗ ꯑꯩꯈꯣꯏ ꯌꯨꯇꯨꯕꯀꯤ ꯇꯥꯗꯣ ꯌꯧꯔꯕꯣ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯏꯅꯦ ꯅꯪ ꯌꯧꯔꯕ ꯌꯧꯗ꯭ꯔꯤꯕ ꯈꯪꯍꯜꯂꯣ ꯍꯥꯏꯅ ꯈꯪꯉꯕ꯭ꯔꯥ ꯑꯗꯣ ꯑꯩꯅꯅꯦ ꯇꯥꯇꯣ ꯁꯔꯠꯇꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯍꯪꯅꯔꯦꯕ ꯚꯔꯥꯗꯣ ꯃꯣꯏ ꯊꯤꯜꯂꯝꯕꯗꯗ 100 ꯂꯧꯋꯦꯅ ꯍꯥꯏꯌꯦ
ꯑꯗꯣ ꯅꯪꯁꯨ ꯆꯥꯝꯕ꯭ꯔꯤ ꯅꯪꯁꯨ ꯍꯪꯉꯨ ꯁꯔꯠꯇꯨꯒ ꯑꯩꯅꯁꯨ ꯍꯪꯕꯅꯤ ꯃꯥꯅꯗꯤ ꯆꯥꯝꯕ꯭ꯔꯤ ꯍꯥꯏꯕ ꯑꯣꯇꯣ ꯊꯧꯕ ꯁꯔꯠꯇꯣ ꯚꯦꯟꯒꯗꯤ ꯃꯥꯟꯅꯗꯦ ꯑꯗꯨ ꯅꯪ ꯚꯦꯟꯁꯨ ꯀꯌꯥ ꯂꯧꯔꯦ ꯑꯩꯅ ꯑꯗꯨꯝ ꯍꯪꯅꯧ ꯈꯪꯕ꯭ꯔꯥ ꯎꯝ ꯀꯌꯥ ꯆꯍꯨꯝꯗꯤ ꯄꯤꯔꯛꯑꯕꯣ ꯐꯔꯦ ꯐꯔꯦ ꯑꯋꯥꯠꯄꯗꯣ ꯑꯩ ꯄꯤꯔꯛꯀꯦ ꯅꯪ ꯍꯪꯅꯧ ꯈꯪꯕ꯭ꯔꯥ ꯚꯦꯟꯒꯗꯤ ꯃꯥꯟꯅꯖꯥꯠꯅꯠꯇꯦ ꯑꯣꯇꯣꯒꯕꯨꯗꯤ ꯐꯔꯦ ꯐꯔꯦ ꯊꯝꯃꯣ ꯊꯝꯃꯣ ꯑꯗꯣ ꯇꯥꯎꯅꯦ ꯀꯔꯝꯕ ꯃꯤꯅꯣꯕ ꯃꯦꯁꯦꯁ ꯀꯛꯏꯁꯦ ꯁꯔꯃꯥ ꯁꯤꯁꯇꯔ ꯅꯤꯂꯤ ꯁꯞꯄꯣꯔꯠ ꯂꯩ ꯍꯥꯟꯅꯗꯒꯤ ꯁꯔꯃꯥ ꯁꯤꯁꯇꯔꯂꯣ ꯑꯩꯗꯤ ꯀꯛꯆꯗꯦꯀꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯌꯦꯡ ꯂꯥꯛꯑ ꯀꯛꯏꯁꯦ ꯀꯔꯝꯕ ꯃꯤꯊꯨꯅꯣ ꯈꯪꯗꯦꯅꯦ ꯅꯤꯂꯤ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕꯅꯤ ꯅꯪꯒꯤ ꯀꯨꯀꯤ ꯁꯤꯛꯁꯇ ꯀꯃꯦꯟꯁꯨ ꯇꯧꯈꯤꯕꯅꯤ ꯊꯣꯏꯕꯅꯤꯅ ꯈꯪꯗꯦꯅꯦ ꯀꯅꯥꯅꯣ ꯁꯅꯥꯇꯤ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯂꯨꯀꯥꯗꯨꯅꯤ ꯕꯣꯕꯤ ꯀꯅꯥꯅꯣ ꯂꯨꯀꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣꯕ ꯑꯩꯒꯤ ꯃꯦꯁꯦꯁ ꯀꯛꯏꯕ ꯃꯤꯁꯦ ꯂꯤꯒꯦꯜ ꯑꯦꯝꯑꯦꯜꯗꯨꯅ ꯀꯛꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯁꯔꯃꯥ ꯁꯤꯁꯇꯔ ꯁꯅꯥꯁꯦ ꯑꯩ ꯂꯥꯏꯐꯇ ꯂꯥꯛꯎꯅꯦ ꯗꯥ ꯁꯅꯥꯁꯦ ꯀꯥꯎꯔꯕ ꯅꯪꯒꯤ ꯑꯦꯜꯕꯤꯒ ꯊꯣꯏꯕ ꯅꯤꯂꯤꯒꯣꯄꯜ ꯑꯩ ꯌꯥꯎꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯅꯤꯂꯤ ꯃꯥꯅ ꯑꯗꯨ ꯑꯩꯅꯅꯦ ꯁꯔꯃꯥ ꯁꯤꯁꯇꯔꯁꯦ ꯃꯉꯣꯟꯗ ꯑꯩꯉꯣꯟꯗ ꯑꯦꯗꯃꯤꯟ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯒ ꯅꯪ ꯍꯥꯞꯄꯤꯒꯦ ꯍꯥꯏꯅ ꯊꯣꯏꯕ ꯅꯤꯂꯤꯒꯣꯄꯜ ꯆꯥꯏꯅꯤꯁꯇꯤ ꯌꯥꯎꯕ꯭ꯔꯣ ꯆꯥꯏꯅꯤꯁ ꯌꯥꯎꯗꯦ ꯆꯥꯏꯅꯤꯁ ꯄꯥꯈꯪꯗꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯂꯩ ꯍꯥꯏꯅ ꯃꯥ ꯇꯣꯉꯥꯟꯕ ꯃꯣꯏ ꯒ꯭ꯔꯨꯞ ꯂꯩꯔꯝꯒꯅꯤ ꯑꯩꯗꯨ ꯅꯠꯇ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯗ꯭ꯔꯕ ꯀꯁꯥꯔ ꯅꯤꯂꯤ ꯍꯥꯏ ꯍꯦꯜꯂꯣ ꯀꯁꯥꯔ ꯅꯤꯂꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯀꯁꯥꯔ ꯅꯤꯂꯤ ꯕ꯭ꯂꯨ ꯄꯤꯔꯛꯀꯦꯀꯣ ꯊꯣꯏꯕ ꯅꯤꯂꯤꯒꯣꯄꯜ ꯑꯣ ꯀꯁꯥꯔ ꯅꯤꯂꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯅꯪꯁꯨ ꯊꯥꯔꯛꯎ ꯈꯪꯕ꯭ꯔꯥ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯁꯟꯗꯥ ꯆꯥꯁꯟꯈꯔꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀꯤ ꯃꯣꯏ ꯊꯣꯡꯈꯔꯦ ꯑꯗꯣ ꯆꯥꯗꯒꯤ ꯃꯣꯏ ꯇꯧꯔꯤꯗꯣ ꯍꯧꯖꯤꯛ ꯀꯣꯏꯕ ꯆꯠꯈꯤꯕ ꯁꯅꯥ ꯕꯣꯕꯤ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯏꯪꯂꯤꯁ ꯂꯣꯟꯁꯤꯜꯂꯛꯄ ꯅꯨꯄꯥꯗꯨꯅꯤ ꯍꯦꯜꯂꯣ ꯏꯃꯥ ꯃꯥ ꯌꯧꯔꯦ ꯍꯧꯖꯤꯛꯇ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯕꯣꯕꯤ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯏꯪꯂꯤꯁ ꯂꯣꯟꯁꯤꯜꯂꯛꯄ ꯅꯨꯄꯥꯗꯨꯅꯤ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯣ ꯃꯥ ꯆꯪꯉꯛꯑꯝꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩ ꯈꯪꯗꯦ ꯃꯥ ꯆꯪꯉꯝꯃꯦ ꯑꯩꯉꯣꯟꯗꯗꯤ ꯊꯣꯛꯇꯦ ꯃꯥꯅ ꯀꯛꯏꯅꯦ ꯃꯗꯣ ꯑꯩꯒꯤ ꯗꯨꯁꯃꯅꯤꯔ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯗꯨꯁꯃꯅꯤ ꯑꯣꯏꯕ ꯃꯤꯔ ꯈꯪꯗꯦ ꯃꯥꯅ ꯀꯛꯏꯁꯤꯅꯗꯤ ꯊꯣꯏꯕꯅꯤꯅꯦ ꯏꯆꯥ ꯅꯤꯄꯥ ꯂꯥꯡꯂꯝꯕꯗ ꯑꯩ ꯋꯥꯎꯗꯣꯔꯦ ꯑꯣ ꯑꯗꯨꯅꯤꯅꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯃꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯅ ꯈꯔ ꯂꯥꯡꯅꯕꯗ ꯋꯥꯏ ꯍꯥꯏꯕꯅꯤ ꯏꯆꯥ ꯆꯥꯎꯔ ꯃꯍꯩ ꯆꯥ ꯐꯪꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯈꯨꯄꯥꯏ ꯆꯦꯠꯅ ꯂꯥꯎꯅꯍꯧ ꯄꯤꯛꯏꯉꯩꯗ ꯁꯥꯅꯤꯅꯤ ꯍꯣꯏ ꯍꯣꯏ ꯁꯅꯥ ꯁꯦꯟꯖꯝ ꯑꯣ ꯅꯤꯅꯤ ꯀꯨꯏꯔꯦꯀꯣ ꯉꯁꯥꯏ ꯀꯩ ꯏꯟꯖꯥꯡ ꯃꯣꯏꯁꯦ ꯄꯥꯟ ꯏꯔꯣꯟꯕ ꯅꯤꯂꯤꯃꯥꯗꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯁꯔꯃꯥꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯊꯣꯏꯕ ꯅꯤꯂꯤꯀꯣꯄꯜ ꯑꯥꯏ ꯂꯚ ꯌꯨ ꯃꯌꯥꯝ ꯍꯥꯏꯈꯔꯦ ꯅꯤꯂꯤꯃꯥꯅ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯅꯤꯂꯤꯃꯥ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯏꯁꯇꯤꯀꯔ ꯃꯌꯥꯝ ꯊꯥꯔꯦ ꯁꯅꯥ ꯁꯟꯖꯝ ꯂꯤꯂꯤ ꯑꯩ ꯁꯤꯡꯍꯥ ꯁꯟꯖꯝꯅꯤ ꯀꯥꯎꯔꯕꯅꯦ ꯁꯔꯃꯥ ꯁꯤꯁꯇꯔ ꯑꯩ ꯂꯨꯛ ꯍꯥꯒꯦ ꯇꯧꯔꯤ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯁꯔꯃꯥ ꯃꯁꯥꯅꯤꯂꯤ ꯀꯥꯎꯗꯦ ꯁꯅꯥ ꯁꯤꯁꯇꯔ ꯁꯅꯥ ꯁꯟꯖꯝ ꯁꯔꯃꯥ ꯉꯟꯃꯟꯈ꯭ꯔꯦꯗ ꯑꯗꯨꯅꯤ ꯁꯔꯃꯥꯁꯦ ꯉꯟꯃꯟꯈ꯭ꯔꯦ ꯉꯁꯤ ꯌꯥꯝ ꯉꯟꯅ ꯆꯥꯏ ꯀꯩꯗꯧꯔꯦ ꯑꯗꯩ ꯀꯩ ꯌꯦꯟꯖꯥꯡ ꯁꯔꯃꯥ ꯍꯥꯏꯅ ꯍꯪꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯅꯤꯜꯂꯤ
ꯌꯥꯗꯦꯀꯣ ꯅꯤꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯩꯇ꯭ꯔꯥ ꯁꯅꯥꯁꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯆꯠꯈꯤꯅꯨ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯋꯥꯆ ꯇꯥꯏꯝ ꯃꯥꯡꯒꯅꯤ ꯅꯤꯂꯤꯃꯥ ꯆꯥꯏꯅꯤꯁꯇ ꯍꯥꯏꯕꯗꯅ ꯑꯩ ꯑꯦꯜꯕꯤ ꯊꯥꯅꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯆꯥꯏꯅꯤꯁ ꯀꯩꯗꯧꯔꯤꯒꯦ ꯁꯅꯥ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯍꯋꯥꯏꯅꯤ ꯃꯁꯥ ꯂꯤꯂꯤ ꯑꯧ ꯅꯨꯡꯉꯥꯏꯔꯤꯗꯥꯗꯤ ꯑꯁ ꯑꯩ ꯋꯥꯆ ꯇꯥꯏꯝꯁꯦ ꯆꯍꯤꯁꯤ ꯃꯅꯨꯡꯗ ꯐꯥꯗꯕ ꯌꯥꯗꯦꯅꯦ ꯁꯔꯃ ꯑꯩꯕꯨ ꯗꯦꯏꯂꯤ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯦꯜꯕꯤ ꯊꯥꯔꯗꯤ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯃꯅꯨꯡꯁꯤꯒ ꯊꯥ ꯅꯤꯄꯥꯜꯅꯤ 8 9 10 11 12 ꯊꯥ ꯃꯔꯤ ꯃꯅꯨꯡꯁꯤꯒ ꯑꯩꯕꯨ 4000 ꯌꯧꯕ ꯉꯝꯒꯗ꯭ꯔꯅꯦ ꯁꯔꯃ ꯗꯦꯏꯂꯤ ꯊꯥꯔꯗꯤ ꯀꯁꯥꯅꯤ ꯅꯨꯡꯉꯥꯏꯔꯤꯗꯥꯅꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ ꯚꯤꯗꯤꯑꯣ ꯈꯔ ꯂꯩ ꯁꯔꯃꯥꯒ ꯇꯥꯟꯅꯔ ꯀꯛꯀꯦ ꯇꯧꯕ ꯁꯤꯗ ꯁꯪꯗ꯭ꯔꯦ ꯑꯩ ꯐꯣꯟ ꯇꯧꯕ ꯁꯅꯥ ꯁꯟꯖꯥ ꯋꯦꯇꯤꯡ ꯅꯨꯡꯉꯥꯏꯔꯤꯅꯤ ꯁꯅꯥ ꯁꯟꯖꯥꯗ ꯂꯝꯅ ꯇꯧꯅꯤ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗ ꯁꯟꯗꯥꯒꯤꯗꯣ ꯆꯥꯈ꯭ꯔꯦ ꯍꯥꯏꯁꯦ ꯏꯃꯥ ꯅꯨꯡꯁꯤꯕꯅ ꯆꯠꯅꯨ ꯑꯩ ꯂꯥꯏꯚ ꯊꯥꯎꯒꯗꯤ ꯏꯃꯥ ꯂꯥꯛꯄꯤꯕꯣ ꯑꯃꯨꯛꯇꯪ ꯑꯅꯤꯇꯪ ꯑꯣꯏꯁꯨ ꯆꯅꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯆꯅꯨ ꯉꯥꯛꯇꯪ ꯑꯗꯨꯁꯨ ꯂꯩꯕꯤꯌꯨꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯒ ꯃꯌꯥꯝꯒꯁꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯁꯅꯥ ꯁꯟꯖꯥ ꯋꯦꯇꯤꯡ ꯆꯥꯛ ꯆꯥꯔꯈꯤꯒꯦ ꯍꯥꯏꯗꯣ ꯁꯔꯃ ꯁꯔꯃ ꯆꯥꯛꯀ ꯆꯥꯎꯕ ꯌꯥꯔꯣꯏ ꯅꯪ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯆꯥꯛ ꯄꯤꯖꯈ꯭ꯔꯤꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯃꯣꯕꯥꯏꯜ ꯄꯥꯏꯍꯟꯗꯅ ꯊꯝꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯁꯥꯅꯗꯤ ꯆꯅꯨ ꯀꯥꯟꯅꯦꯛ ꯇꯧꯕ ꯆꯅꯨꯗꯤ ꯑꯩꯈꯣꯏ ꯆꯅꯨꯗꯤ ꯍꯣꯠꯅꯕꯗ ꯌꯥꯝ ꯀꯟꯕꯅꯤ ꯃꯥꯗꯤ ꯍꯥꯡꯕꯒ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯁ ꯇꯧ ꯌꯥꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯅꯥ ꯁꯟꯖꯥ ꯋꯦꯇꯤꯡ ꯕꯣꯕꯤ ꯁꯨꯕ ꯉꯝꯗ꯭ꯔꯗꯤ NDPꯒꯁꯨ ꯑꯗꯨꯕꯨ ꯌꯥꯕ ꯋꯥꯔꯣ ꯑꯗꯨ ꯌꯥꯔꯗꯤ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯕꯤꯒꯦꯅꯦ ꯆꯅꯨ ꯀꯣꯟꯗ ꯀꯁꯥꯅꯅꯦ ꯍꯣꯏ ꯑꯩꯉꯣꯟꯗꯁꯨ ꯇꯧꯕꯤꯔꯛꯑꯣ ꯆꯅꯨ ꯑꯩꯈꯣꯏꯕꯥꯅꯤ ꯁꯨꯝ ꯐꯪꯅꯗꯅ ꯇꯣꯛꯑꯦꯀꯣ ꯅꯪꯒ ꯗꯔꯃꯥꯗ ꯀꯨꯝꯅꯤꯡꯕ ꯑꯩ ꯌꯨꯝꯁꯤ ꯅꯪꯅꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯅꯪꯒ ꯃꯥꯅ ꯗꯔꯃꯥ ꯀꯨꯝꯃꯗꯤ ꯋꯥꯈꯜꯗ ꯌꯥꯝ ꯌꯧꯖꯔꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯁꯅꯥ ꯁꯟꯖꯥ ꯋꯦꯇꯤꯡ ꯌꯥꯅꯗ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯅꯗꯕꯁꯦ ꯀꯩꯒꯤ ꯁꯤꯖꯤꯟꯅꯔꯤꯅꯣ ꯅꯠꯇꯦꯅꯦ ꯋꯥꯁ ꯇꯥꯏꯝꯗꯣ ꯅꯪꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯁꯤꯕꯨ ꯅꯪꯅ ꯄꯤꯔꯒ ꯑꯣꯏꯕ ꯇꯥꯕ ꯋꯥꯔꯕ ꯁꯅꯥ ꯅꯪꯕꯣ ꯆꯅꯨ ꯁꯅꯥ ꯁꯟꯖꯥ ꯑꯁ ꯑꯩꯅꯦ ꯗꯥꯝ ꯅꯨꯄꯤ ꯑꯅꯤꯗ ꯆꯅꯨꯒ ꯈꯨꯟꯁꯦ ꯅꯛꯅꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯆꯅꯨ ꯆꯥꯛ ꯊꯣꯡꯂꯕꯣ ꯍꯪꯈ꯭ꯔꯦ ꯁꯅꯥꯅ ꯀꯨꯝꯁꯤ ꯂꯥꯛꯄꯁꯨ ꯀꯨꯝꯁꯤ ꯂꯥꯛꯄꯁꯨ ꯀꯨꯝꯁꯤ ꯂꯥꯛꯄꯁꯨ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ Anju Sabha, hi Bobby. Hello, Chianju. Thank you for coming in my live stream. Chianju, ꯆꯥꯛ ꯊꯣꯡꯉꯕꯣ? Hello?
ꯑꯣꯗ ꯑꯩ ꯕꯣꯃꯤꯅꯤꯅꯦ ꯑꯣ ꯆꯤꯆꯦꯗꯣ ꯅꯣꯏ ꯆꯦ ꯄꯦꯃꯤꯂꯥꯗꯣ ꯁꯪꯉꯗꯤ ꯑꯦꯜꯃꯤ ꯆꯪꯉꯧ ꯍꯥꯏꯌꯨꯅ ꯏꯁꯩ ꯀꯥꯞꯄꯤꯔꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯁꯪꯉ ꯇꯧꯔ ꯆꯪꯉꯣ ꯑꯗꯨꯒ ꯐꯔꯦ ꯑꯩ ꯅꯝꯕꯔꯅꯦ ꯁꯦ ꯇꯧꯁꯜꯂꯣ ꯊꯝꯃꯣ ꯗꯥ ꯀꯁꯥꯔ ꯃꯩꯇꯩꯅꯤ ꯄꯥꯏꯈꯠꯂꯛꯏꯁꯦ ꯑꯟꯖꯨ ꯁꯉꯥꯄꯝ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯟꯖꯨ ꯁꯅꯥ ꯁꯦꯟꯖꯝ ꯃꯩꯇꯦꯡ ꯕꯣꯕꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯁꯔꯃꯥꯒ ꯄꯨꯟꯅ ꯆꯠꯂꯦ ꯑꯣꯏꯃꯥ ꯑꯣꯏ ꯅꯕꯥꯅꯤ ꯍꯧꯅ ꯆꯠꯈꯤꯕ ꯌꯥꯕ꯭ꯔꯥ ꯀꯤꯟ ꯈꯪꯕ꯭ꯔꯥ ꯀꯤꯟ ꯆꯥꯖꯅꯤ ꯆꯅꯨ ꯀꯣꯟꯊꯧ ꯁꯅꯥ ꯂꯣꯏꯔꯦ ꯆꯥꯒꯦ ꯇꯧꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯅꯨ ꯐꯨꯜꯀꯤ ꯑꯕꯣꯜ ꯇꯥꯕꯣꯜ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯦꯔꯤ ꯂꯥꯏꯐ ꯏꯁꯇ꯭रीम पर आने के लिए सना सनजम लाओ लाओ ꯅꯣꯏꯕꯥꯅꯤ ꯍꯧꯅꯔꯒ ꯆꯠꯈꯤꯅꯨꯀꯣ ꯊꯣꯝꯖꯤꯟꯒꯅꯤ ꯏꯊꯟ ꯊꯝꯃꯧꯒꯅꯨ ꯑꯟꯖꯨ ꯁꯉꯥꯄꯝ ꯊꯣꯡꯉꯤꯅꯦ ꯕꯣꯕꯤꯗꯤ ꯊꯣꯡꯉꯕꯣ ꯑꯩꯗꯤ ꯆꯥꯔꯦꯅꯦ ꯆꯦ ꯑꯟꯖꯨ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯁꯅꯥ ꯁꯦꯟꯖꯝ ꯃꯩꯇꯦꯡ ꯑꯦꯜꯕꯤ ꯊꯥꯔꯤꯁꯦ ꯎꯏꯔꯤ ꯃꯥꯜꯂꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ उइदे नंसु कइनोने क्योंकि अबोल तबोल बॉक्सिस कैसे हो अच्छी हो आप कैसे हो तनो कंथौ सना सेंजम होय थोंग लबो फुलकी अबोल तबोल ब्लॉग न्यू कंप्लीट सना सेंजम वैटिंग लांगलिंगाय रमु शर्मा इस मबानी हौनगा चखरे जिबु थोमजानिंद्रि बाबा फुलकी अबोल तबोल ब्लॉग सनाजी काम ꯑꯗꯨ ꯁꯛꯄ ꯍꯋꯥꯏ ꯕꯣꯕꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯗꯤꯅꯦ ꯄꯥꯟ ꯏꯔꯣꯝꯕ ꯉꯥ ꯊꯣꯡꯕꯒ ꯆꯦꯟꯖꯨ ꯑꯁ ꯍꯋꯥꯏꯁꯦꯕꯣ ꯑꯩꯗꯤ ꯈꯤꯕꯖꯥꯠꯅꯤꯕꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗꯕꯅ ꯍꯋꯥꯏ ꯑꯩ ꯖꯥꯠꯁꯦ ꯆꯅꯨ ꯀꯣꯟꯊꯧ ꯇꯟꯅꯤ ꯆꯦꯎꯕꯤ ꯌꯨꯝꯗꯔꯣ ꯑꯩ ꯂꯝꯃꯒꯥꯝꯗꯅꯤꯅꯦ ꯆꯅꯨ ꯑꯩ ꯑꯉꯥꯡꯅꯦ ꯁ꯭ꯀꯨꯜ ꯍꯧꯔꯕꯅꯤꯅ ꯌꯨꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯐꯨꯜꯒꯤ ꯑꯃꯨꯜ ꯇꯕꯨꯜꯕꯨ ꯑꯟꯖꯨꯖꯤ ꯀꯥꯝ ꯁꯅꯥꯅꯟꯗ ꯋꯦꯇꯤꯡ ꯑꯩꯗꯤ ꯃꯤꯅ ꯊꯣꯡꯕꯅꯤ ꯆꯥꯔꯤꯁꯦ ꯆꯅꯨ ꯂꯣꯏꯔꯝꯂꯅꯤ ꯗꯥ ꯁꯅꯥꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯄꯣꯠꯅꯤ ꯕꯣꯁꯅꯤ ꯕꯣꯁ ꯃꯤꯅ ꯊꯣꯡꯉꯒ ꯆꯥꯏꯗꯣ ꯇꯥꯗ꯭ꯔꯥ ꯇꯥꯗ꯭ꯔꯥ ꯀꯥꯏꯄꯣꯅꯤꯁꯨ ꯃꯥꯕꯨ ꯅꯨꯡꯉꯥꯏꯕꯁꯦ ꯁꯪꯁꯥꯔꯗ ꯂꯩꯄꯣꯟꯇꯦ ꯁꯔꯃꯥꯗꯣ ꯑꯣꯟ ꯊꯝꯃꯝꯃꯒ ꯆꯥꯛ ꯆꯥꯒꯦꯗꯤ ꯂꯩꯇꯗꯅ ꯃꯥꯅ ꯑꯣꯟ ꯊꯝꯅꯉꯩ ꯆꯥꯕ ꯆꯠꯈ꯭ꯔꯕꯕ ꯁꯔꯃꯥ ꯁꯤꯁꯇꯔꯕ꯭ꯔꯣ ꯁꯅꯥ ꯁꯦꯟꯖꯝ ꯑꯆꯥꯄꯣꯠ ꯈꯔ ꯌꯥꯎꯔꯧ ꯌꯣꯠꯄ ꯌꯥꯗ꯭ꯔꯦ ꯏꯁ ꯑꯅꯤꯁꯦ ꯇꯧꯅꯔꯤꯁꯦ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯌꯦꯡꯉꯨ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯔꯃꯥ ꯆꯅꯨ ꯈꯣꯟꯊꯧ ꯁꯅꯥ ꯁꯦꯟꯖꯝ ꯗꯥꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯆꯅꯨꯅꯗꯤ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯔꯣ ꯇꯟꯁꯨ ꯍꯥꯎꯕꯅꯤꯗ ꯍꯋꯥꯏ ꯀꯩꯅꯣꯒ ꯍꯋꯥꯏꯒ ꯄꯨꯜꯂ ꯆꯥꯕ ꯊꯑꯣꯏꯅ ꯍꯋꯥꯏꯒ ꯆꯥꯒ ꯇꯣꯠꯂꯛꯀꯗꯤ ꯆꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯁꯅꯥ ꯁꯦꯟꯖꯝ ꯀꯔꯤ ꯑꯆꯥꯄꯣꯠ ꯄꯤ ꯀꯔꯤ ꯑꯆꯥꯄꯣꯠ ꯄꯤꯒꯦ ꯄꯣꯔꯛꯀꯦ ꯁꯔꯃꯥꯅ ꯍꯣꯏ ꯆꯅꯨ ꯂꯥꯏꯛꯇꯤ 8ꯀ ꯌꯧꯕꯤꯈꯔꯦꯅꯦ ꯑꯗꯨꯒ ꯃꯤꯗꯤ ꯀꯅꯥꯝ ꯃꯦꯁꯦꯖꯇ ꯇꯧꯔꯛꯇꯦ ꯅꯣꯏ ꯄꯨꯝꯅꯃꯛ ꯑꯣꯟ ꯂꯩꯌꯨꯀꯣ ꯑꯗꯨꯅꯤ ꯇꯟ ꯆꯥꯕ ꯇꯝꯃꯤꯅꯤ ꯇꯟ ꯆꯥꯔ ꯃꯌꯥꯡ ꯀꯪꯊꯅꯔꯒ ꯁꯔꯃꯥ ꯁꯤꯁꯇꯔ ꯅꯪ ꯑꯣꯟ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯁꯅꯥ ꯆꯅꯨ ꯑꯩꯗꯤ ꯇꯟ ꯈꯤꯔꯦ ꯅꯪ ꯆꯥꯕ ꯇꯝꯂꯤꯔꯣ ꯅꯣꯏ ꯄꯨꯝꯅꯃꯛ ꯃꯦꯁꯦꯖ ꯊꯥꯔꯛꯅꯤꯡꯗ꯭ꯔꯁꯨ ꯑꯣꯟꯗꯨꯗꯗꯤ ꯊꯝꯕꯤꯌꯨꯀꯣ ꯑꯗꯨꯝ ꯍꯣꯏꯅꯦ ꯅꯣꯏ ꯆꯅꯨ ꯅꯪ ꯄꯨꯂꯤꯁꯀ
ꯉꯁꯤ 13 ꯑꯥꯒꯁꯠꯀꯤ ꯊꯥꯡꯒꯠꯅꯔꯛꯄ ꯃꯌꯥꯝꯗꯤ ꯐꯦꯁꯕꯨꯛꯇ ꯂꯣꯏꯔꯦ ꯐꯖꯕ꯭ꯂꯣ ꯑꯣꯟꯅꯤ ꯊꯥꯖꯗꯕꯒꯤ ꯋꯥꯔꯣ ꯑꯩꯗꯤ ꯆꯔꯝ ꯄꯥꯏꯅ ꯍꯥꯏꯔꯒ ꯈꯜꯂꯨꯔꯦ ꯅꯪ ꯂꯩꯇ ꯃꯥꯅꯦ ꯑꯩꯅ ꯈꯤꯇꯪ ꯉꯥꯏꯗꯣ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯔꯃ ꯅꯪ ꯆꯥꯏꯗꯣ ꯆꯤꯔꯕꯤꯇꯥ ꯀꯤꯆꯟ ꯑꯣ ꯍꯣꯏ ꯃꯥ ꯆꯤꯔꯕꯤꯇꯥ ꯊꯦꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯁꯨ ꯇꯝꯃꯤꯅꯤ ꯀꯁꯥꯔꯅꯅꯤꯅꯤ ꯂꯥꯏꯛ ꯂꯣꯁ ꯑꯣꯟꯅꯤꯀꯣ ꯍꯥꯞꯔ ꯐꯖꯗꯕꯩ ꯋꯥꯔꯣ ꯕꯤꯇꯥ ꯑꯩ ꯕꯕꯤꯇꯥ ꯀꯆꯟ ꯕꯣꯕꯤꯂꯤ ꯎꯗꯕ ꯀꯨꯏꯔꯦ ꯁꯅꯥ ꯁꯦꯟꯖꯝ ꯃꯣꯏꯗꯤꯡ ꯃꯨꯠꯀ ꯌꯥꯔꯣꯏ ꯔꯣꯕꯤ ꯈꯔ ꯆꯪꯂꯣ ꯍꯋꯥꯏꯅꯤ ꯍꯋꯥꯏ ꯀꯁꯥꯔꯅꯗꯤ ꯆꯤꯆꯦ ꯑꯁꯦꯡꯕꯩ ꯆꯦꯟꯁꯤꯔꯣꯗꯥ ꯍꯦꯟꯖ ꯈꯣꯏꯔꯝꯖꯅꯤ ꯅꯣꯏ ꯄꯨꯝꯅꯃꯛꯅꯦ ꯋꯥ ꯉꯥꯡꯗ꯭ꯔꯁꯨꯅꯦ ꯑꯣꯟꯗꯨꯗꯗꯤ ꯂꯩꯕꯤꯌꯨꯀꯣ ꯋꯥꯏ ꯇꯤ ꯍꯦꯟꯒꯠꯅꯕ ꯑꯣꯔ ꯇꯤꯗꯣ ꯍꯦꯟꯒꯠꯅꯕ ꯅꯣꯏ ꯃꯌꯥꯝꯒꯤꯅꯦ ꯏꯁꯩ ꯆꯥꯎꯅ ꯊꯥꯡꯒꯠꯂꯁꯨ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯦ ꯑꯩꯉꯣꯟꯗꯅ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏ ꯈꯔ ꯇꯥꯛꯄꯤꯔꯧꯕ ꯅꯣꯏꯕꯣ ꯅꯗꯒꯤ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯈ꯭ꯔꯦ ꯆꯅꯨ ꯀꯣꯟꯊꯧꯅ ꯀꯁꯥꯅꯗꯤ ꯅꯣꯏ ꯄꯨꯝꯅꯃꯛꯅꯦ ꯑꯃꯅ ꯀꯅꯦꯛ ꯂꯩꯅꯗ꯭ꯔꯗꯤ ꯀꯅꯦꯛ ꯇꯧꯁꯟꯅꯧꯀꯣ ꯀꯁꯥꯅꯤꯅꯤ ꯕꯨꯠ ꯁꯥꯕ ꯂꯣꯏꯔꯒ ꯑꯩꯁꯨ ꯀꯤꯔꯤꯅꯤ ꯆꯠꯄ ꯆꯥꯗ꯭ꯔꯦ ꯆꯤꯆꯦ ꯉꯁꯤꯗꯒꯤ ꯂꯨꯝꯅ ꯂꯩꯔꯝꯅꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯅ ꯂꯩꯔꯝꯃꯤꯅꯤꯀꯣ ꯔꯣꯕꯤ ꯅꯪ ꯑꯩꯅ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯅ ꯔꯣꯕꯤ ꯆꯠꯂ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕꯩ ꯅꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯔꯛꯎꯅꯦ ꯏꯁꯩ ꯐꯖꯅꯖꯅ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕꯩ ꯀꯕꯤꯇꯥ ꯀꯆꯟ ꯕꯣꯕꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯆꯦꯔꯣꯕꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦꯅꯦ ꯃꯩꯇꯩ ꯕꯣꯕꯤ ꯈꯣꯏꯔꯝꯖꯔꯤ ꯆꯦꯔꯣꯕꯤꯇꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯍꯧꯖꯤꯛꯇ ꯆꯪꯂꯛꯏꯅꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯗꯤ ꯂꯥꯏꯔꯤꯛ ꯇꯧ ꯍꯥꯏꯅ ꯌꯥꯗꯦ ꯍꯟꯗꯛ ꯅꯣꯡꯃꯩ ꯂꯥꯏꯔꯤꯛ ꯇꯧꯗꯦ ꯃꯊꯪ ꯊꯥꯗ ꯑꯦꯛꯖꯥꯝꯅꯦ ꯀꯣꯛꯀꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯦꯁꯤꯗꯤꯔꯣ ꯕꯣꯕꯤ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯣ ꯑꯁꯤꯗꯔꯣ ꯕꯣꯕꯤ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯣ ꯍꯣꯏꯅꯦ ꯑꯁꯤꯗ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯃꯤꯅꯦ ꯑꯗꯨꯅ ꯆꯅꯨ ꯁꯤꯜꯆꯔ ꯆꯤꯆꯦ ꯀꯧꯋꯣ ꯆꯅꯨ ꯁꯤꯜꯆꯔ ꯆꯤꯆꯦ ꯀꯧꯋꯣ ꯑꯣꯏꯃꯥ ꯅꯪ ꯑꯩ ꯉꯁꯤ ꯗꯣꯟꯆꯥ ꯕꯦꯝꯆꯥꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯆꯪꯉꯣꯁꯦ ꯑꯣꯏꯃꯥ ꯊꯦꯡꯀ꯭ꯌꯨ ꯗꯣꯟꯆꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯆꯪꯉꯛꯑꯦ ꯍꯔꯥꯎꯔꯤꯌꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯍꯧꯒꯠꯂꯦ ꯑꯃꯨꯛ ꯃꯤ ꯃꯌꯥꯝ ꯆꯪꯉꯗꯤ ꯅꯦꯠꯁꯦ ꯍꯧꯒꯠꯂꯛꯑꯅꯤ ꯏꯁꯃꯣꯜ ꯗꯥꯔꯂꯤꯡ ꯀꯥꯏꯅ ꯀꯧꯈ꯭ꯔꯦ ꯀꯅꯥꯗꯅꯣꯅꯦ ꯕꯕꯤꯇꯥ ꯀꯤꯆꯟ ꯑꯣꯀꯦ ꯗꯥ ꯁꯦꯟꯖꯃꯅꯤ ꯁꯥꯡꯕꯣꯝꯕꯤ ꯋꯥꯁꯤ ꯀꯌꯥꯝ ꯌꯧꯔꯒꯦ ꯋꯥꯁꯇꯤꯅꯦ ꯗꯕ꯭ꯂꯤꯎꯇꯤꯅꯦ 1681 ꯌꯧꯔꯦꯅꯦ ꯑꯗꯨꯗꯤ ꯊꯥ ꯅꯤꯄꯥꯟ ꯐꯥꯔꯦ ꯆꯍꯤ ꯑꯃꯗ 4000 ꯐꯪꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯆꯅꯨ ꯀꯣꯟꯊꯧ ꯀꯁꯥꯅꯗꯤ ꯍꯣꯏ ꯆꯦꯔꯣꯕꯤꯇꯥ ꯆꯥꯛ ꯊꯣꯡꯂꯕꯣ ꯆꯅꯨ ꯀꯥꯏꯗꯩꯅꯣ ꯆꯅꯨꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤꯁꯦ ꯅꯤꯂꯤꯃꯥ ꯃꯥꯡꯈ꯭ꯔ ꯃꯥꯅꯦ ꯋꯥꯔꯤꯒꯗꯤ ꯕꯕꯤꯇꯥ ꯀꯤꯆꯟ ꯊꯣꯡꯗ꯭ꯔꯤ ꯅꯪ ꯆꯥꯔꯕꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯑꯝꯇ ꯐꯪꯉꯁꯤꯅꯦ ꯅꯣꯏꯕꯨ ꯑꯗꯨꯝ ꯐꯪꯉꯁꯤ ꯍꯥꯏꯅ ꯁꯤꯁꯇꯔ ꯏꯁꯇꯤꯀꯔ ꯊꯥꯔꯛꯑꯦ ꯁꯔꯃ ꯁꯤꯁꯇꯔꯅ ꯆꯥꯛ ꯆꯥꯕ ꯐꯨꯟꯒꯅꯤ ꯐꯖꯅ ꯆꯥꯎꯀꯣ ꯆꯅꯨ ꯀꯣꯟꯊꯧ ꯀꯁꯥꯔꯅꯗꯤ ꯆꯦ ꯑꯩ ꯁꯤꯜꯕꯥꯒꯤꯅꯤ ꯕꯕꯤꯇꯥ ꯀꯤꯆꯟ ꯗꯥ ꯁꯦꯟꯖꯝ ꯀꯁꯥꯔꯅꯗꯤ ꯑꯣ ꯁꯅꯥ ꯁꯦꯟꯖꯝ ꯃꯩꯇꯩ ꯔꯣꯕꯤ ꯕꯣꯕꯤ ꯅꯥꯔꯦ ꯕꯕꯥ ꯕꯣꯕꯤ ꯑꯩꯒꯤ ꯀꯣꯃꯦꯟ ꯑꯃ ꯄꯥꯗ꯭ꯔꯦ ꯆꯦꯟꯁꯨ ꯀꯔꯝꯕꯅꯣ ꯁꯥꯎ ꯌꯥꯗꯦ ꯑꯩ ꯄꯥꯍꯧꯗ꯭ꯔꯦꯅ ꯀꯥꯏꯗꯅꯣ ꯃꯊꯛ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯕꯣꯕꯤ ꯋꯥꯁꯇꯥꯏ ꯀꯌꯥ ꯇꯧꯔꯒꯦ ꯍꯥꯏꯔꯤꯗꯨꯗꯤ ꯆꯦꯟꯖꯨ 1681 ꯌꯧꯔꯦ ꯕꯦꯝꯆꯥ ꯃꯩꯇꯩ ꯉꯥ ꯉꯧꯔꯤ ꯕꯤꯖꯤ ꯑꯣꯟ ꯑꯣ ꯑꯗꯨꯝ ꯑꯣꯟ ꯊꯝꯃꯨꯀꯣ ꯅꯪ ꯉꯥ ꯉꯧꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯉꯥꯅꯣ ꯀꯁꯥꯔꯅꯗꯤ ꯆꯅꯨ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯕ꯭ꯔꯣ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯁꯤ ꯀꯥꯅꯦꯛ ꯂꯩꯃꯤꯟꯅꯧ ꯀꯁꯥꯔꯅꯤꯒꯁꯨ ꯆꯅꯨꯒꯁꯨ ꯑꯃꯅ ꯀꯥꯅꯦꯛ ꯂꯩꯇꯕꯁꯤꯡ ꯂꯣꯏ ꯂꯩꯃꯤꯟꯅꯧꯀꯣ ꯁꯔꯃ ꯁꯤꯁꯇꯔ ꯑꯣꯟ ꯀꯁꯥꯔꯅꯗꯤ ꯁꯪꯒꯤꯇꯥ ꯃꯅꯥꯛꯀꯤꯔꯣ ꯁꯪꯒꯤꯇꯥ ꯃꯅꯥꯛꯀꯤꯔ ꯍꯪꯉꯤꯁꯦ ꯀꯅꯥꯗꯅꯣ ꯗꯥ ꯁꯦꯟꯖꯝ ꯑꯦꯐ ꯑꯦꯝ ꯀꯣꯜ ꯑꯁꯦꯅꯤꯔꯦ ꯑꯩꯁ ꯑꯦꯝ ꯀꯣꯜ ꯑꯁꯦꯅꯤꯔꯦ ꯄꯨꯟꯁꯤꯔꯣꯜ ꯏꯃꯥ ꯆꯦ ꯕꯣꯕꯤ ꯅꯨꯡꯁꯤꯕ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯅꯨꯡꯁꯤꯕꯅ ꯉꯁꯤꯒꯤ ꯂꯥꯏꯟꯗ ꯆꯪꯕꯤꯔꯛꯄꯩꯁꯦ ꯑꯩ ꯁꯥꯊꯤꯅ ꯍꯔꯥꯎꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯅꯥꯎꯕꯨ ꯑꯍꯥꯟꯕ ꯂꯥꯏꯚ ꯊꯦꯡꯅꯔꯦ ꯑꯗꯨꯒꯤ ꯖꯣꯏꯟ ꯇꯧꯔꯤꯅꯤ ꯅꯪꯒꯤꯁꯨ ꯉꯁꯤꯅ ꯐꯥꯔꯁ ꯑꯦꯟ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯇꯣꯞꯄ ꯏꯅꯥꯎ ꯃꯌꯥꯝꯒꯤꯁꯨ ꯂꯥꯏꯚ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯑꯩ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯅꯪ ꯃꯌꯥꯝꯒꯤ ꯌꯥꯎꯗꯕ ꯑꯩꯒꯤ ꯆꯪꯉꯛꯑꯣ ꯑꯩ ꯅꯪꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯃꯊꯧ ꯇꯥꯏꯀꯣ ꯆꯦ ꯄꯨꯟꯁꯤꯔꯣꯜꯁꯦ ꯀꯁꯥꯔ
ꯒꯤꯔ ꯀꯗꯥꯏꯒꯤꯅꯣ ꯑꯩꯁꯦ ꯌꯥꯝ ꯈꯪꯅꯤꯡꯅ ꯂꯩꯔꯝꯃꯤꯅꯦ ꯈꯪꯕ꯭ꯔꯥ ꯆꯦ ꯄꯨꯟꯁꯤꯂꯣꯒꯤ ꯅꯝꯕꯔꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯁꯦ ꯌꯥꯝ ꯄꯥꯝꯃꯝꯃꯤꯅꯦ ꯑꯗꯣ ꯄꯥꯎꯁꯨ ꯑꯗꯨꯝ ꯐꯥꯎꯅꯕ ꯐꯪꯉꯤꯗꯤ ꯑꯩꯈꯣꯏꯕꯥꯅꯤ ꯑꯦꯜꯕꯤꯒ ꯀꯅꯥꯝꯒ ꯊꯦꯡꯅꯈꯤꯗꯕꯅꯤꯅꯀꯣ ꯆꯦ ꯄꯨꯟꯁꯤꯂꯣꯟꯁꯦ ꯀꯁꯥꯔ ꯀꯗꯥꯏꯒꯤꯅꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯕ꯭ꯂꯣꯛ ꯑꯩ ꯑꯣꯟꯅꯤꯀꯣ ꯈꯨꯠ ꯑꯣꯏ ꯇꯥꯏꯄꯤꯡ ꯇꯧꯏꯅꯤꯀꯣ ꯇꯧꯔꯣ ꯇꯧꯔꯣ ꯅꯪ ꯆꯥꯔꯕ ꯂꯣꯏꯔ ꯐꯖꯅ ꯇꯧꯔꯣ ꯀꯥꯏꯗꯦ ꯁꯔꯃꯥ ꯁꯅꯥ ꯁꯦꯅ ꯃꯩꯇꯩ ꯔꯣꯕꯤ ꯍꯥꯏꯁꯤꯅꯤ ꯍꯥꯁꯤꯂꯦ ꯐꯥꯁꯤꯕꯣ ꯔꯣꯕꯤ ꯆꯅꯨ ꯀꯣꯟꯊꯣꯛꯆꯤ ꯔꯣꯕꯤꯇꯥ ꯆꯥꯗ꯭ꯔꯤꯗ ꯆꯦ ꯀꯩ ꯃꯊꯦꯜ ꯊꯣꯡꯗꯣꯔꯤꯒꯦ ꯄꯨꯟꯁꯤꯔꯣꯜ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯁꯔꯃꯥ ꯁꯤꯁꯇꯔ ꯕ꯭ꯂꯣꯛ ꯆꯅꯨ ꯃꯩꯇꯩ ꯉꯥ ꯃꯆꯥꯗ ꯈꯤꯇꯪ ꯆꯥꯎꯕ ꯑꯣ ꯄꯨꯟꯁꯤꯔꯣꯜ ꯑꯟꯖꯨ ꯁꯪꯒꯥꯄꯝ ꯃꯥꯏ ꯀꯧꯈ꯭ꯔꯦ ꯀꯁꯥꯔ ꯅꯤꯅꯤ ꯆꯅꯨ ꯀꯥꯏꯗꯩ ꯀꯧꯒꯦ ꯅꯪ ꯑꯩꯈꯣꯏ ꯗꯥꯔꯁꯦ ꯉꯁꯤ ꯆꯪꯉꯦ ꯊꯦꯡꯀ꯭ꯌꯨ ꯗꯥꯔꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯕꯤꯔꯛꯄꯩꯗꯃꯛ ꯁꯦꯁ ꯃꯈꯣꯡꯒ ꯀꯩꯅꯣ ꯇꯧꯕꯤꯅꯤ ꯏꯁꯇꯤꯀꯔꯒ ꯃꯈꯣꯡꯒ ꯂꯥꯎꯅ ꯃꯈꯥꯡꯒ ꯐꯥꯛꯇꯣꯛꯑꯒ ꯂꯥꯛꯏꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯁꯦꯒꯥꯏꯅꯤꯀꯣ ꯀꯁꯥꯔ ꯅꯤꯅꯤ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯩ ꯃꯅꯤꯄꯨꯔꯒꯤꯅꯤ ꯒꯨꯍꯥꯇꯤꯗ ꯂꯩꯌꯦ ꯑꯣ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ 1K ꯌꯧꯗ꯭ꯔꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ 1Kꯁꯨ ꯌꯧꯗ꯭ꯔꯤ ꯋꯥꯆ ꯇꯥꯏꯝꯁꯨ ꯃꯌꯥꯝ ꯋꯥꯠꯂꯤ ꯁꯣꯝꯗ ꯆꯍꯤ ꯑꯃ ꯐꯥꯈꯤꯗꯣꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯆꯠꯂꯛꯄ꯭ꯔꯥ ꯈꯪꯗꯦꯕꯣ ꯑꯩꯅ ꯂꯥꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯈꯔ ꯍꯪꯅꯤꯡꯉꯝꯕꯗꯣ ꯑꯦꯜꯕꯤꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯆꯦ ꯄꯨꯟꯁꯤꯔꯣꯜꯁꯦ ꯑꯦꯜꯕꯤ ꯄꯥꯏꯕ꯭ꯔꯣ ꯑꯦꯜꯕꯤꯗ ꯃꯦꯁꯦꯖ ꯇꯧꯔꯛꯀꯦ ꯁꯔꯃ ꯁꯤꯁꯇꯔ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯑꯣꯀꯦ ꯗꯥ ꯁꯟꯖꯦꯞ ꯄ꯭ꯔꯦꯃꯤꯂꯥ ꯕꯣꯇꯦꯟ ꯂꯥꯏꯛ ꯗꯥꯟ ꯆꯦ ꯄ꯭ꯔꯦꯃꯤꯂꯥ ꯅꯪꯒꯤ ꯍꯧꯖꯤꯛꯇ ꯀꯩꯅꯣꯝꯃ ꯊꯥꯡꯒꯠꯂꯛꯄꯗ ꯁꯣꯔꯠ ꯑꯃ ꯊꯥꯡꯒꯠꯂꯛꯄꯗ ꯑꯩꯅ ꯀꯃꯦꯟ ꯇꯧꯈꯤꯕꯅꯤ ꯍꯥꯞꯄꯦꯟꯅ ꯅꯉꯣꯟꯗ ꯄꯛꯆꯩ ꯅꯥꯜꯂꯤꯕꯣ ꯆꯅꯨ ꯀꯣꯟꯊꯣꯛ ꯀꯁꯥꯔ ꯅꯤꯅꯤ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯩꯒꯤꯗꯁꯨ ꯇꯧꯕꯤꯔꯛꯑꯣ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯏꯇꯥꯎ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯛꯁ ꯃꯌꯥꯝ ꯈꯣꯏꯔꯝꯖꯔꯤ ꯄ꯭ꯔꯦꯃꯤꯂꯥ ꯍꯥꯏ ꯀꯁꯥꯔ ꯅꯤꯅꯤ ꯆꯅꯨ ꯁꯤꯌꯣꯔ ꯗꯤꯌꯔ ꯁꯔꯃꯥ ꯁꯤꯁꯇꯔ ꯕ꯭ꯂꯣꯛ ꯉꯁꯤꯗꯤ ꯃꯤ ꯌꯥꯝꯃꯤꯀꯣ ꯉꯁꯤꯗꯤ ꯃꯤ ꯌꯥꯝꯃꯤ ꯁꯔꯃ ꯅꯨꯡꯁꯤꯕꯅ ꯍꯔꯥꯎꯕꯅ ꯃꯤꯆꯥ ꯃꯩꯇꯩ ꯏꯄꯥ ꯑꯣꯐ ꯑꯣꯏꯒꯅꯨ ꯑꯣꯟ ꯑꯣꯏꯌꯨꯀꯣ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯛ ꯆꯦ ꯔꯣꯕꯤꯇꯥ ꯑꯩꯅ ꯀꯧꯔꯅꯤ ꯁꯪꯒꯝ ꯄꯨꯟꯁꯤꯔꯣꯜ ꯁꯤꯁ ꯀꯩ ꯃꯊꯦꯜ ꯆꯥꯔꯦ ꯄꯨꯟꯁꯤꯔꯣꯜ ꯀꯁꯥꯔ ꯅꯤꯂꯤꯁꯦ ꯃꯁꯛ ꯐꯖꯕꯤꯅꯤ ꯍꯥꯏꯗꯥꯏ ꯌꯥꯝ ꯍꯥꯏꯒꯠꯂꯦꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯅꯨꯡꯁꯤꯕꯒꯤ ꯅꯤꯂꯤꯁꯦ ꯌꯥꯝ ꯐꯕꯅꯤ ꯃꯥꯗꯤ ꯌꯥꯝ ꯉꯥꯡꯒꯟꯗꯕ ꯃꯤ ꯃꯥꯜꯂꯤ ꯅꯤꯂꯤꯁꯦ ꯐꯨꯜꯀꯤ ꯑꯕꯣꯜ ꯇꯥꯕꯜ ꯕ꯭ꯂꯣꯛ ꯅ꯭ꯌꯨ ꯀꯝ ꯊꯦꯡꯀ꯭ꯌꯨ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯦꯜꯕꯤ ꯊꯥꯗꯣꯛꯂꯦ ꯍꯥꯏꯔꯒ ꯁꯤꯒ ꯀꯃꯥꯏꯅ ꯆꯦ ꯄꯨꯟꯁꯤꯔꯣꯜꯁꯦ ꯑꯩ ꯁꯨ ꯀꯨꯏꯕ ꯑꯦꯜꯕꯤ ꯊꯥꯕꯗꯅꯦ ꯑꯃꯐꯥꯎ ꯆꯪꯉꯛꯇꯕ ꯉꯁꯤ ꯆꯪꯉꯛꯄꯁꯤꯒꯅꯦ ꯑꯩ ꯁꯥꯊꯤꯅ ꯍꯔꯥꯎꯕꯩ ꯋꯥꯅꯤ ꯁꯥꯊꯤꯅ ꯍꯔꯥꯎꯔꯤ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯛꯄꯁꯤꯒ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯛꯁ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯅ ꯍꯪꯈ꯭ꯔꯦ ꯆꯦ ꯄ꯭ꯔꯦꯃꯤꯂꯥꯅ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯁ ꯒꯣꯔꯣ ꯒꯣꯔꯣꯅꯤ ꯁꯒ ꯂꯩꯔꯝꯃꯦꯅꯦ ꯒꯥꯔꯣ ꯑꯅꯤꯗꯤ ꯁꯤꯒ ꯂꯩꯔꯝꯃꯦ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯨꯜꯀꯤ ꯑꯕꯣꯜ ꯇꯥꯕꯣꯜ ꯅ꯭ꯌꯨ ꯀꯥꯝ ꯄꯨꯟꯁꯤꯔꯣꯜ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯄ꯭ꯔꯦꯝꯆꯥ ꯃꯩꯇꯩ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯁꯤ ꯐꯨꯜꯀꯤ ꯑꯕꯣꯜ ꯇꯥꯕꯣꯜ ꯕ꯭ꯂꯣꯛ ꯅ꯭ꯌꯨ ꯀꯥꯝ ꯑꯥꯔꯖꯦ ꯃꯩꯇꯩ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯀꯁꯥꯔ ꯅꯤꯂꯤ ꯍꯣꯏ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯆꯅꯨ ꯀꯣꯟꯊꯣꯛ ꯆꯦ ꯔꯣꯕꯤꯇꯥ ꯂꯥꯛꯇꯣꯏꯅꯤ ꯏꯆꯦꯒꯤ ꯅꯝꯕꯔꯗꯤ ꯄꯤꯔꯛꯑꯣ ꯑꯦꯜꯕꯤ ꯄꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯝꯕꯔ ꯂꯧꯅꯔꯒ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯁꯤꯗꯅ ꯄꯨꯟꯁꯤꯔꯣꯜ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯛ ꯁꯅꯥ ꯁꯦꯟꯖꯥ ꯃꯩꯇꯩ ꯃꯤ ꯌꯥꯝꯂꯤꯉꯩꯁꯤꯗ ꯑꯩ ꯁꯔꯃꯥꯒꯤ ꯆꯥꯛ ꯆꯥꯕ ꯁꯦꯡꯖꯕꯤꯈꯤꯒꯦ ꯕꯣꯕꯤ ꯍꯣꯏ ꯆꯪꯉꯨꯔꯣ ꯀꯤꯆꯟ ꯏꯁꯃꯣꯜ ꯗꯥꯔꯂꯤꯡ ꯏꯎꯄꯥ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯛ ꯏꯆꯦ ꯄꯨꯟꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯄ꯭ꯔꯦꯃꯤꯂꯥ ꯍꯥꯏ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯛ ꯃꯌꯥꯝ ꯆꯥ ꯊꯛꯁꯤ ꯑꯁ ꯆꯦ ꯄ꯭ꯔꯦꯃꯤꯂꯥ ꯆꯥꯁꯦ ꯑꯝꯇ ꯊꯛꯈꯤꯒꯦ ꯍꯥꯎꯏꯍꯦ ꯈꯨꯊꯨꯝ ꯑꯃꯅꯤꯍꯦ ꯆꯦ ꯄ꯭ꯔꯦꯃꯤꯂꯥ ꯁꯔꯃꯥ ꯁꯤꯁꯇꯔ ꯕ꯭ꯂꯣꯛ ꯂꯞ ꯁꯤꯝꯕꯣꯜ ꯄꯤꯔꯛꯑꯦ ꯑꯥꯔꯖꯦ ꯃꯩꯇꯩ ꯏꯆꯦ ꯕꯦꯝꯆꯥ ꯑꯩ ꯑꯣꯐ ꯑꯣꯏꯒꯅꯨ ꯗꯥꯔꯁꯦ ꯅꯪ ꯃꯨꯛꯕꯥꯡ ꯊꯥꯡꯒꯠꯂꯛꯄꯒ ꯎꯗ꯭ꯔꯦ ꯁꯅꯥ ꯁꯦꯟꯖꯥ ꯋꯦꯇꯤꯡ ꯆꯥꯃꯤꯟꯅꯁꯤ ꯂꯥꯎꯗꯤ ꯍꯥꯏꯔꯒ ꯅꯇꯣꯝꯇ ꯆꯥꯈ꯭ꯔꯦ ꯁꯔꯃꯥ ꯅꯤꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯕ꯭ꯂꯣꯛ ꯑꯥꯔꯖꯦ ꯍꯦꯜꯂꯣ ꯐꯨꯜꯀꯤ ꯑꯕꯣꯜ ꯇꯥꯕꯣꯜ ꯅ꯭ꯌꯨ ꯀꯥꯝ ꯒ꯭ꯔꯨꯞ ꯁꯦꯝꯁꯦ ꯑꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯛ ꯁꯔꯃꯥ ꯆꯥꯛ ꯆꯥꯔꯕꯣ ꯄ꯭ꯔꯦꯃꯤꯂꯥ ꯕ꯭ꯂꯣꯛ ꯑꯥꯔꯖꯦ ꯄꯨꯟꯁꯤꯔꯣꯜ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯐꯦꯃꯤꯂꯤꯒꯤꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯊꯦꯡꯅꯕꯅꯤ ꯑꯗꯨꯒꯤꯅꯤ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯑꯁꯦꯡꯕꯅꯤ ꯆꯦ ꯑꯩ ꯏꯊꯥ ꯊꯥꯖꯗꯅ ꯆꯪꯕꯤꯔꯛꯏꯁꯦ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯆꯥꯛ ꯆꯥꯔꯕꯣ ꯐꯨꯜꯀꯤ ꯑꯕꯣꯜ ꯇꯥꯕꯣꯜ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯑꯣꯀꯦ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯅꯥꯏꯁ ꯕꯦꯝꯆꯥ ꯃꯩꯇꯩ ꯏꯄꯥ ꯑꯣ ꯁꯅꯥ ꯁꯦꯟꯖꯝ ꯂꯥꯏ ꯀꯦ ꯍꯥꯏꯔꯒ ꯂꯥꯛꯇꯦ ꯑꯩ ꯆꯥ ꯂꯣꯏꯔꯦ ꯐꯤꯅꯤꯁ ꯃꯩꯇꯩ ꯁꯔꯃ ꯍꯥꯏ ꯍꯥꯏꯈ꯭ꯔꯦ ꯐꯨꯜꯀꯤ ꯑꯕꯣꯜ ꯇꯥꯕꯣꯜ ꯍꯣꯖꯤ ꯐ꯭ꯔꯦꯟ ꯕꯦꯖꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯁꯣꯔꯤ ꯁꯥꯟꯅꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯆꯦ ꯑꯟꯖꯨ ꯀꯥꯏꯗꯦ ꯁꯪꯉꯒ ꯑꯃꯨꯛ ꯆꯪꯉꯛꯎ ꯕꯣꯕꯤ ꯑꯩ ꯑꯣꯟ ꯂꯩꯒꯦ ꯆꯦ ꯄ꯭ꯔꯦꯃꯤꯂꯥ ꯅꯪꯒ ꯍꯥꯟꯅ ꯐꯪꯅꯗꯕ ꯌꯥꯗꯦꯀꯣ ꯔꯣꯕꯤꯇꯥ ꯆꯦ ꯄ꯭ꯔꯦꯃꯤꯂꯥ ꯅꯉꯣꯟꯗꯒꯤ ꯑꯣꯏꯔꯁꯨ ꯅꯉꯣꯟꯗꯒꯤ ꯋꯥꯔꯤ ꯈꯔ ꯍꯪꯒꯗꯕ ꯂꯩ ꯀꯔꯤꯅꯣ ꯒꯨꯁꯥꯒ ꯂꯩꯗꯅ ꯈꯌꯥꯒ ꯆꯤꯛꯑꯒ ꯊꯥꯡꯒꯠꯂꯛꯏ ꯊꯥꯔꯛꯏꯁꯤꯅ
ꯁꯔꯃꯥꯁꯤꯗ ꯕ꯭ꯂꯣꯛ ꯋꯥꯏ ꯀꯦ ꯃꯅꯤ ꯕꯦꯝꯆꯥ ꯃꯩꯇꯩ ꯅ꯭ꯌꯨ ꯌꯥꯎꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯝꯇꯪ ꯆꯣꯡꯁꯟꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯗꯣꯆꯥ ꯕꯦꯝꯆꯥ ꯃꯩꯇꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯥꯁꯨ ꯇꯧꯖꯔꯛꯀꯅꯤ ꯁꯔꯃꯥꯁꯤꯗ ꯕ꯭ꯂꯣꯛꯁ ꯋꯥꯏ ꯗꯤ ꯀꯩꯗꯧ ꯀꯣꯡ ꯉꯥꯎꯕꯤꯒꯤ ꯏꯁꯄꯦꯂꯤꯡ ꯇꯧꯈꯠꯂꯦ ꯁꯔꯃꯥꯁꯤꯗꯒꯤ ꯀꯃꯥꯏꯅ ꯄꯥꯗꯣꯏꯅꯣ ꯁꯤꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯄꯥ ꯇꯥꯔꯦ ꯀꯝꯄ꯭ꯌꯨꯇꯔ ꯀꯤꯆꯟ ꯗꯥꯟ ꯍꯦꯟꯖꯝ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯐꯣꯟ ꯂꯥꯛꯂꯕꯣ ꯄꯨꯟꯁꯤꯔꯣꯜ ꯆꯅꯨ ꯀꯣꯟꯊꯧ ꯑꯩ ꯆꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯗꯣꯏꯅꯤ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯆꯅꯨ ꯀꯣꯟꯊꯧ ꯆꯦ ꯔꯕꯤꯇꯥꯁꯦ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯍꯨꯝꯈꯤꯗ꯭ꯔꯦ ꯂꯥꯛꯀꯅꯣ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯆꯦ ꯔꯣꯕꯤꯇꯥ ꯆꯅꯨ ꯑꯩꯈꯣꯏꯅꯤ ꯍꯧꯅꯔ ꯆꯠꯂꯨꯁꯤꯅꯦ ꯃꯣꯏ ꯌꯨꯝꯗ ꯀꯔꯤ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯕꯣꯛ ꯑꯍꯥꯎꯕꯒ ꯄꯤꯖꯕꯤꯔꯛꯇ꯭ꯔꯗꯤ ꯂꯥꯛꯑꯣꯏꯍꯦ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯀꯔꯤ ꯃꯊꯦꯜꯅꯣ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯆꯅꯨ ꯅꯪ ꯅꯨꯡꯊꯪꯅ ꯅꯠꯇꯦ ꯕꯣꯕꯤ ꯅ꯭ꯌꯨ ꯌꯥꯎꯗꯦ ꯁꯤꯁꯇꯔ ꯋꯥꯏꯌꯔꯁꯤꯗꯣ ꯍꯟꯗꯛ ꯐꯪꯅꯗꯦ ꯃꯥ ꯕꯤꯖꯤ ꯑꯣꯏꯌꯦ ꯍꯟꯗꯛ ꯑꯌꯥ कहाँ से आ रही हो बताओ आई बोबो में वो भी ना मैं चलो ओ किसके साथ किसके साथ ta sao lại mắc họ thì bây giờ bà mình mà bố mà sao là nụ là tàu mình đây mà không mang phối chứ tôi chả बोबो मचानो bố mình nào đi đó nào quá cả lăng là phải là đâm sản này bên mà फुई देखो 그래서 아니 자 알아 저는 거기 참 아야 기록 아 노노노노노노 마마 타 보내 지금 제가 이따 가로 아니 비리카니리 여러분들 그래서 이따 가로 아니 비리카니 까나까나네 뭔가 다르게 지금 어제 그러면 보비 좀 쳤더라고 좀 더 하는 몸 잡고 있는 거 안가 좀 라에 좀 더가 잡고 내렸대다 좀 더다 속아이 내는데 그대로 한게 뭐 ऐते वनडे फाइटर तारे 아 81 5 따래 815 따래 해봐 너자면 짠하니 라거니 이랑 그랑 나 있더라고 좀 더가 자기 천천히 아니 그거 하지 못해 여러분들 그저 와우 좀 싫어서 놓고 터지려고 나 이제 산업 비우도 보고 이러고 있는 거 짝짝 어쩌는 비자식아 이제 마이테네 이따 뱅크 오고 여러분들 그저 와우 좀 싫어서 놓고 터지려고 ꯑꯩꯁꯦ ꯄꯨꯡ 9:30ꯃꯨꯛ ꯊꯥꯔꯔꯣꯏꯒꯦ 9:30ꯃꯨꯛꯇꯤ ꯊꯥꯔꯒꯦ ꯀꯅꯥꯅꯣ ꯃꯦꯁꯦꯖꯁꯦ ꯀꯛꯏꯁꯤꯕꯣ ꯑꯪꯀꯜ ꯃꯦꯁꯦꯖ ꯀꯛꯄ ꯃꯤꯁꯦ ꯂꯥꯛꯑꯦ ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ ꯑꯖꯦ ꯃꯩꯇꯩ ꯑꯩ ꯎꯏꯀꯣ ꯀꯅꯥꯅꯣ ꯅꯤꯔꯤꯁꯦ ꯕꯤꯈꯥꯅꯤꯅꯕꯒ ꯍꯥꯏꯅꯔꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯩ ꯚꯤꯌꯣꯁ ꯑꯣꯏꯔꯦ ꯋꯥꯟꯊꯈꯔꯦ ꯃꯤꯅ ꯐꯣꯟ ꯃꯆꯥ ꯃꯩꯇꯩ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯑꯩꯅ ꯀꯧꯕ ꯈꯨꯝꯕꯤꯗꯦ ꯑꯣꯟ ꯄꯨꯟꯁꯤꯔꯣꯜ ꯑꯖꯕ ꯏꯅꯥꯎꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯦ ꯃꯆꯥ ꯃꯩꯇꯩ ꯑꯩ ꯅꯥꯏꯠꯅꯤ ꯍꯥꯏꯅꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯃꯥ ꯀꯩ ꯏꯟꯖꯥꯡꯅꯣ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨꯒ ꯍꯪꯉꯛꯏꯕ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨꯒ ꯍꯪꯉꯤꯕ ꯕꯦꯃꯤꯅꯥ ꯕꯣꯕꯤ ꯅꯥꯏꯠ ꯕꯣꯠ ꯑꯣꯏꯍꯜꯂꯤꯃꯤ ꯌꯥꯗꯕ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯆꯥꯗ꯭ꯔꯤ ꯆꯦ ꯕꯦꯃꯤꯅꯥ ꯕꯣꯟꯇꯥꯕꯣꯔ ꯀꯥꯏꯉꯩꯗ ꯕꯣꯟꯇꯥꯕꯣꯔꯁꯨ ꯈꯨꯟ ꯆꯥꯎꯋꯤꯒ ꯍꯥꯏꯅꯕꯅꯤ ꯑꯗꯨ ꯕꯣꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯔꯥ ꯋꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯃꯥꯒꯩꯅꯦ ꯃꯈꯣꯏꯁꯦ ꯆꯥꯗ ꯊꯤꯔꯤ ꯄꯨꯟꯁꯤꯔꯣꯜ ꯕꯦꯝꯆꯥ ꯃꯩꯇꯩ ꯑꯇꯣꯞꯄꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯤꯉꯩꯗ ꯅꯪꯍꯧꯗꯕꯅꯤꯅꯦ ꯑꯗꯨꯗ ꯏꯆꯦ ꯕꯦꯝꯆꯥꯅ ꯇꯧꯕ ꯁꯃꯥꯏꯅ ꯆꯠꯄꯣ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜꯁꯦ ꯀꯩ ꯇꯧꯔꯤ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜꯁꯦ ꯌꯥꯝ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯅꯤꯁꯦ ꯁꯤꯗꯥ ꯁꯥꯗꯥ ꯃꯤꯅꯤ ꯃꯥ ꯕꯦꯝꯆꯥ ꯃꯩꯇꯩ ꯕꯣꯕꯤ ꯅꯪ ꯀꯥꯏꯗꯅꯣ ꯑꯩ ꯂꯃꯒꯥꯝꯗꯅꯤ ꯅꯣꯆꯥ ꯃꯃꯤ ꯂꯃꯒ꯭ꯔꯥꯝ ꯋꯥꯁꯦ Oh no! ꯑꯣꯟ ꯂꯩꯕ ꯆꯦꯔꯣꯕꯤꯒ ꯆꯦ ꯋꯥꯏꯔꯁꯤꯒꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡꯗꯗꯤ ꯃꯆꯨ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ ꯅꯦꯠ ꯌꯥꯗ꯭ꯔꯤꯁꯦ ꯃꯃꯥꯅꯔꯣ ꯃꯃꯥ ꯈꯪꯕ꯭ꯔꯣ ꯍꯧꯖꯤꯛ ꯄꯦꯃꯦꯟ ꯂꯥꯛꯂꯕ ꯗꯥꯏꯔꯗꯤ ꯄꯦꯃꯦꯟ ꯂꯥꯛꯑꯝꯃꯅꯤ ꯃꯥꯗꯤ ꯐꯖꯅ ꯅꯩꯊꯈ꯭ꯔꯕꯅꯤ ꯑꯣ ꯆꯦ ꯄꯦꯃꯤꯅꯥ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯅꯦꯠ ꯍꯥꯄꯛꯇꯦꯅꯦ ꯃꯥꯅꯨ ꯃꯃꯥ ꯊꯕꯛ ꯆꯤꯟꯅ ꯇꯧꯔꯤꯅꯤꯅꯦ ꯃꯃꯥ ꯑꯩ ꯄꯩꯁꯥ ꯂꯨꯄꯥ 2 ꯂꯧꯁꯟꯕ꯭ꯔꯥ ꯅꯪ ꯂꯨꯄꯥ ꯆꯥꯝꯃ ꯂꯧꯁꯜꯂ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯅꯨꯅꯨꯅ ꯅꯨꯡꯊꯤꯟ ꯑꯃ ꯂꯨꯄꯥ 100ꯒ ꯄꯥꯏꯗꯨꯗꯤ ꯅꯪ ꯑꯍꯦꯗꯣ ꯀꯥꯏ ꯊꯝꯒ꯭ꯔꯒꯦ ꯑꯩ ꯈꯪꯗꯦꯅꯦ ꯀꯥꯡꯒꯜ ꯑꯗꯨꯗꯤ ꯈꯨꯜꯂꯕꯣ ꯈꯨꯟꯗ꯭ꯔꯤꯌꯦ ꯅꯨꯅꯨ ꯅꯪ ꯄꯩꯁꯥ ꯀꯥꯏ ꯊꯝꯃꯝꯃꯦ
ꯑꯗꯨꯒ ꯅꯠꯇꯦ ꯑꯃꯨꯛ ꯀꯥꯎꯔꯝꯃꯅꯤ ꯀꯥꯏꯗ ꯄꯤꯔꯝꯃꯤꯅꯣ ꯃꯃꯥ ꯃꯦꯆꯥ ꯃꯩꯇꯩ ꯑꯩ ꯉꯁꯤ ꯀꯣꯏꯗ꯭ꯔꯤ ꯏꯄꯥ ꯕꯤꯖꯤ ꯑꯣꯏ ꯉꯥꯡꯅꯔ ꯀꯣꯏꯕ ꯍꯧꯔꯅꯤ ꯃꯆꯥ ꯑꯩ ꯏꯆꯥ ꯅꯨꯨꯄꯤꯒꯤ ꯆꯥꯛ ꯆꯥꯕ ꯁꯪꯉꯅꯤ ꯁꯪꯗ꯭ꯔꯗꯤ ꯐꯖꯅ ꯆꯥꯎ ꯌꯥꯗꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗꯤꯅꯦ ꯏꯟꯗ꯭ꯔꯗꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯗꯦ 37 ꯃꯤꯅꯤꯠ ꯑꯣꯏꯔꯦ ꯕꯣꯕꯤ 8:30 ꯐꯥꯎ ꯊꯥꯔꯒꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯣꯟ ꯂꯩꯕꯤꯕꯩꯗꯃꯛ ꯆꯅꯨ ꯕ꯭ꯂꯥꯎꯁ ꯂꯩꯌꯦ ꯑꯣ ꯑꯩꯁꯦ ꯃꯥꯡꯈ꯭ꯔ ꯃꯥꯅꯦ ꯈꯜꯂꯨꯔꯦ ꯍꯥꯏꯔꯁꯦ ꯏꯆꯦ ꯑꯩ ꯃꯃꯤꯡ ꯇꯧꯅꯨꯅꯦ ꯏꯆꯦ ꯑꯩ ꯃꯅꯤꯡꯗ ꯇꯞꯄꯤ ꯂꯥꯛꯀꯦ ꯁꯃꯥꯖ ꯏꯆꯦ ꯄꯨꯟꯁꯤ ꯁꯃꯥꯖꯁꯤꯆꯕ ꯅꯣꯏ ꯅꯥꯎꯕꯤ ꯂꯥꯛꯄ꯭ꯔꯣ ꯕꯣꯕꯤ ꯅꯥꯎꯕꯤ ꯂꯥꯛꯄ꯭ꯔꯣ ꯕꯣꯕꯤ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯏꯅꯦ ꯁꯃꯥꯖꯁꯤꯗ ꯕ꯭ꯂꯥꯎꯁ ꯕꯣꯕꯤ ꯍꯥꯏꯅ ꯀꯧꯔꯛꯏꯕ ꯀꯩ ꯍꯥꯏꯒꯦ ꯁꯔꯃ ꯃꯦꯝꯆꯥ ꯃꯩꯇꯩ ꯌꯣꯛꯄ ꯂꯥꯛꯀꯅꯨ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯑꯗꯨꯗ ꯑꯣꯟ ꯃꯦꯝꯆꯥ ꯃꯩꯇꯩ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯅꯪ ꯉꯥ ꯑꯥꯔꯁꯦ ꯃꯩꯇꯩ ꯕ꯭ꯂꯣꯠ ꯏꯆꯦ ꯁꯪꯒꯤꯠ ꯕ꯭ꯂꯣꯠꯁꯦ ꯃꯥ ꯊꯦꯡꯀ꯭ꯌꯨ ꯁꯪꯒꯤ ꯅꯪ ꯂꯥꯏꯐ ꯂꯣꯏꯔꯛꯑꯕꯣ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯑꯩ ꯅꯪꯒꯤ ꯂꯥꯏꯐ ꯊꯨꯒꯥꯏꯔꯤ ꯅꯠꯇꯦ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯉꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩꯁꯨ ꯍꯥꯏꯔꯝꯃꯤꯗꯨꯅꯤꯅꯀꯣ ꯅꯪꯒꯤ ꯂꯥꯏꯐ ꯂꯣꯏꯔꯒ ꯑꯩꯒꯤꯗ ꯃꯌꯥꯝ ꯆꯪꯕꯤꯔꯛꯎ ꯁꯪꯒꯤꯒꯤ ꯂꯥꯏꯐ ꯂꯣꯏꯔꯒ ꯍꯥꯏꯅ ꯅꯪꯒꯤ ꯂꯥꯏꯐ ꯊꯨꯒꯥꯏꯖꯕꯗꯤ ꯅꯠꯇꯦ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯁꯪꯒꯤ ꯁꯤꯂꯥ ꯖꯤꯖꯦ ꯍꯥꯏ ꯍꯦꯝ ꯕꯣꯕꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄ ꯃꯆꯦ ꯁꯨꯁꯤꯂꯥ ꯁꯨꯁꯤꯂꯥ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯁꯔꯃꯥ ꯂꯥꯛꯇ꯭ꯔꯦꯗ ꯄꯨꯟꯁꯤꯔꯣꯜ ꯃꯥꯏ ꯗꯥꯏꯔꯤ ꯇꯤꯔꯁ ꯅꯨꯡꯉꯥꯏꯔꯤ ꯏꯅꯥꯎꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯌꯦꯡꯗꯣꯏꯅꯤ ꯀꯃꯦꯟ ꯄꯤꯔꯛꯀꯅꯤ ꯅꯦ ꯃꯥꯏ ꯗꯥꯏꯔꯤꯁ ꯀꯩꯅꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯏ ꯗꯥꯏꯔꯤ ꯇꯤꯔꯁꯁꯦ ꯑꯩꯒ ꯀꯥꯅꯦꯛꯇꯤ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯥꯅꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯇꯧꯖꯔꯛꯀꯦ ꯌꯦꯝꯆꯥ ꯃꯩꯇꯩ ꯏꯁꯃꯣꯜ ꯗꯥꯔꯂꯤꯡ ꯑꯣ ꯄꯦꯃꯤꯂꯥ ꯕ꯭ꯂꯣꯛꯁ ꯑꯩ ꯊꯕꯛ ꯇꯧꯔꯤ ꯑꯣꯟ ꯂꯩꯒꯦ ꯂꯩꯌꯨ ꯆꯦ ꯄꯦꯃꯤꯂꯥ ꯁꯪꯒꯤ ꯕ꯭ꯂꯣꯛꯁ ꯂꯣꯏꯇ ꯉꯥꯏꯔꯤ ꯁꯥꯎꯗꯦꯠꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯁꯪꯒꯤ ꯅꯪꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯁ ꯑꯩꯒ ꯏꯁꯃꯣꯜ ꯗꯥꯔꯂꯤꯡꯒ ꯂꯥꯛꯀꯦ ꯏꯆꯦ ꯁꯃꯥꯖ ꯆꯕꯣ ꯁꯪꯒꯤ ꯄꯨꯟꯁꯤꯔꯣꯜ ꯁꯪꯒꯤ ꯕ꯭ꯂꯣꯛ ꯁꯪꯒꯤꯇꯥ ꯕꯦꯟꯆꯥ ꯏꯁꯃꯣꯜ ꯗꯥꯔꯂꯤꯡ ꯀꯣꯀꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯄꯥ ꯄꯨꯟꯁꯤ ꯏꯄꯥ ꯄꯨꯔꯣꯏꯁꯤꯀꯣ ꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯆꯥꯏ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯌꯥꯅꯤ ꯏꯁꯃꯣꯜ ꯗꯥꯔꯂꯤꯡ ꯀꯥꯏꯅ ꯀꯅꯥꯅꯣ ꯀꯧꯅꯩꯁꯤꯕꯣ ꯃꯥꯏ ꯗꯥꯏꯔꯤ ꯇꯤꯌꯔꯁ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯊꯦꯡꯀ꯭ꯌꯨ ꯁꯔꯃꯥ ꯁꯤꯛꯁꯇꯕꯣ ꯁꯪꯒꯤ ꯑꯩ ꯂꯥꯏꯐꯇ ꯂꯥꯛꯎꯀꯣ ꯄꯨꯡ 6ꯇ ꯁꯪꯒꯤꯁꯦ ꯒ꯭ꯔꯨꯞꯇ ꯍꯥꯄꯛꯀꯦꯅ ꯇꯧꯕ ꯔꯣꯃꯤꯇꯥ ꯀꯤꯆꯟ ꯏꯆꯥ ꯅꯨꯄꯥ ꯁꯪꯒꯤ ꯕ꯭ꯂꯣꯛ ꯁꯔꯃ ꯁꯤꯛꯁꯇꯔ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯨ ꯁꯨꯁꯤꯂꯥ ꯗꯤꯖꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯕꯣꯠꯁꯦ ꯄꯨꯟꯁꯤꯔꯣ ꯑꯩꯒꯤ ꯃꯦꯁꯦꯖꯁꯦ ꯑꯃꯨꯛ ꯀꯛꯏꯁꯦ ꯀꯅꯥꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯅꯥꯅꯣ ꯁꯤꯅꯤ ꯑꯩ ꯃꯦꯁꯦꯖ ꯀꯛꯏꯁꯦ ꯀꯔꯝꯕ ꯋꯦꯠ ꯄꯨꯡ 8:30 ꯇꯥꯗꯣꯔꯦ ꯃꯃꯥ 8:30 ꯈꯛꯇꯪ ꯊꯥꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯁꯨꯖꯤ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯁꯪꯒꯤ ꯗꯥꯟꯁ ꯑꯩ LV ꯂꯣꯏꯔꯒ ꯌꯦꯡꯒꯦ ꯀꯔꯝꯕ ꯑꯩꯒꯤ ꯃꯦꯁꯦꯖꯁꯦ ꯀꯛꯏꯁꯤꯕꯣ ꯂꯥꯏꯚ ꯊꯥꯅꯣ ꯂꯥꯏꯚꯇ ꯂꯣꯏꯔꯒ 8:22 ꯇꯥꯜꯂꯦꯅ 8 ꯃꯤꯅꯤꯠꯇ ꯉꯥꯏꯔꯦ ꯁꯨꯁꯤꯂꯥ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯑꯣꯀꯦ ꯏꯁꯃꯣꯜ ꯗꯥꯔꯂꯤꯡ ꯌꯣꯆꯥ ꯃꯩꯇꯩ ꯁꯨꯁꯤꯂꯥ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯈ꯭ꯔꯦ ꯄꯦꯃꯤꯂꯥ ꯕꯤꯛ ꯗꯥꯔꯂꯤꯡ ꯅꯨꯡꯁꯤꯕꯅ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕꯅ ꯃꯃꯥ ꯏꯪꯗꯦꯅꯦ ꯅꯪꯁꯨ ꯏꯪꯗꯦ ꯄꯩꯁꯥ ꯀꯥꯏ ꯊꯝꯃꯤ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯉꯩꯗꯅ ꯃꯥꯡꯍꯟ ꯂꯣꯏꯔꯦ ꯃꯥꯅꯨ ꯄꯩꯁꯥ ꯃꯥꯡꯉꯗꯤ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯁꯃꯥꯏꯅ ꯁꯪꯒꯤꯠꯗꯥꯟ ꯀꯩ ꯍꯥꯏꯒꯦ ꯀꯨꯏꯔꯦ ꯍꯥꯎ ꯃꯃꯝ ꯆꯥꯔꯕꯣ ꯆꯦ ꯕꯦꯝꯆꯥ ꯆꯠꯂꯣ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯀꯃꯦꯟ ꯄꯥꯕ ꯌꯥꯔꯣꯏꯗꯣꯔꯤ ꯏꯁꯃꯣꯜ ꯗꯥꯔꯂꯤꯡ ꯆꯥꯛ ꯆꯥꯊꯣꯛꯂꯣ ꯊꯦꯡꯉꯅꯤ ꯆꯠꯄ ꯍꯣꯔꯦꯟ ꯊꯤꯔꯒ ꯌꯦꯡꯂꯒꯦ ꯏꯆꯦ ꯍꯜꯂꯛꯄ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛꯇ ꯊꯥꯡꯒꯠꯂꯛꯀꯦ ꯁꯪꯒꯤ ꯕꯦꯜ ꯑꯣꯟ ꯌꯦꯁ ꯁꯪꯒꯤ ꯕ꯭ꯂꯣꯛꯁꯦ ꯕꯣꯕꯤ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯤꯅ ꯀꯧꯔꯤꯗꯣ ꯃꯃꯥ ꯅꯨꯡꯁꯤꯌꯦꯅ ꯂꯥꯏꯚ ꯊꯥꯅꯣ ꯃꯥ ꯃꯣꯕꯥꯏꯜ ꯃꯦꯁꯦꯖ ꯕ꯭ꯔꯣ ꯁꯪꯒꯤ ꯕ꯭ꯂꯣꯛꯁ ꯉꯥꯏꯈꯣ ꯊꯥꯔꯒꯦ ꯅꯀꯣꯅꯦ ꯍꯣꯏ ꯇꯧꯔꯛꯀꯦ ꯃꯃꯥ ꯍꯣꯁ ꯁꯥꯔꯛꯀꯦ ꯁꯤꯗ ꯌꯦꯡꯉꯣꯁꯦ ꯁꯪꯒꯤ ꯐꯣꯟꯁꯦ ꯌꯦꯡꯒꯦ ꯌꯦꯡꯉꯣꯁꯦ ꯃꯃꯥ ꯍꯣꯁ ꯁꯥꯕꯤꯔꯛꯀꯦ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯑꯣꯏꯕ ꯌꯥꯗꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯥꯎ
นี่หลายทาง 누시반나 마마이 누시 라이브 되게 좋지 뭐. 이제 보자. 하이 더 말한다. 하이. 안티 마얌. 앙칼 마얌. 네. 지금 이나기 블로그 세 마 제제 라울링 마디 로이레네 라울링 마 비디오 세마우 라울링 마기 비디오라 세마우게 타고 이 이사나 피드가네 라울링 마 비디오라 나마우드레네 제 블로그 마마도 모바일 파이 누아요 스나비 모바일 아니네바 아니다 이나 마 모바일 장 많이 파이හන්지바 항바 아제 마제 바이 잘레 아이 카우나로 이제 뱀자 차키누에 아코 메양 카우나니나 아이 카우나로 이노 사제 이제 본체가 상기 블로그 상기타 체네 로노 가이제 아이디어 로션드로 미니피신 자데 5 minute tang lairaga loisalage so ai thade tara loisalage mama sana to porka mi laga chak sana bajaina nanga sa 100 rupees ka thami hayo ja ke jang changi chak thong labo ja me de upa ngai kho lairam kho ai ne ko dingi si minus 730 da 730 da ai jeli poni pan da ki thani me am lb da la pi ko ai ko dum hayo ne uma da ki thana de ayuk nan chakpe pemla bros lb to bro pemla bros to dum mara mo to ma che pemla lb phanga da ne to bo ha ge jang ai mo dum ma ke da pro to ma ge zu da sang ne thao ta ba nya ya de ge sky ang video to ne 나가 장마면 나 장마면 너무 잡히졌다 pero 좀 이제 너무 따라 먹는 거 이러자 잘 통하노 Mama, ay manunda jawa si ay jari ni. 이러자 Mama. ôi không bỏ nang so sa ta mama da pi kan ta ma khong ha mo ke em sama tv thank you for coming in my live stream em da ja na sama jar ni se chap pe ni du ni ne net is net oi se ni long mai 1.5 GB han ba ka kana de bo क्या हुआ जी क्या हो रहा है ऐसा होता है where is our aunt where is our eyes where is our nose kamay hay na mama na kamay na hay no kamay na hay no sama sister loy sala ni dai so ai 40 ta loy sala dia amra ai no rồi họ ai vậy kìa anh đang acha bacha phang rồi đang acha bacha phang rồi đang phải cái thằng làm ta hay cả hai đặc tiền पैसा cả đặc tiền बोलो I am not busy sister and Bobby family and blue okay now tới chả bây giờ đó chả nó tới chả bây giờ đó tới chả